National People's Party NPP Manipur Unit ke MLA Singh BJP da mas touraba yai haina ngarang India Today any da yaokhiba wafam adu maram chade haina NPP Manipur Unit ke working president suoriba moirang AC ke MLA thongam Shanti na phongdokhre Moirang film da laiba MLA ke office ting asi paumisingo na ba amada MLA Th Shanti na NPP haiba party asi ND ki partner amani ND ki partner ama NPP ki national president Kornat Sangma ki makhada party ki thodang masak khangna amadi chana kanglot ngakna chali India Today any da yaokhiba pau ki caption adu maram chade haina phongdokhre Today NEG report amakakta BJP Manipur ki state office ta BJP ki MLA mayang punna phamina raga mari leina irakpa political principle yaudaba manba capsule lado arod manataga aphongba speculation sagatpo thoiga maram sade haina lawi tasenama NDA ki partnership ki makhada aigi tofam thopai thawado daita basa khangna pangthokibani haibase khanbada nungai poi adumak aikhogi party prajamiyam amadi jati asigi ngamjara seva service tawabadi haina khalli haina aina mayamda aduguma capsule gi matangda aigi vote pije